Matamgi Manipuri Wari channel asubu tabiriba khwai pumnamakpu taramna okpaga loinana ikoknona khurumjari. Ngasi amuk taminarasi Chanu-Lembi kumathoi suba tangka. Chanuna ningni yam ningni nang Sanathoina Tamo akhoi Chanugi masa tambagido Delhi tamba hainabado adu yare na biduna ngasai phone torami Nongyinna Oh pare section hawdrangaida thuna changba haibaduni Isa thoibi leitabase imade ichikchi auranida Lembina aigidi kaimta khambiba natteba Nongyinna nangbude yokpanidana Sanathoina yariba moi tamo Lembi paithoktuna mapada sugatli Somdana Savitri TV yengduna lay bisakna Madam kainomta Savitri TV gi sound do leithaduna Kaidoraba Ngasai nupa ahum laaga ibungoda che ama piwana pirame Kaino karigi cheno ne Anabagi patient gi report ne so haye Madam do orabasu ame hekta pibiyo harame Horendo phone torke so harame madam Ningthoremba makut yet oi changduna tawel duna mamai mamittu taithokli Ningthoremba na imara aira ma hekti yai kaina kadai da consult tokhiba patient one mama ga iga line lena basnate ine egonda pibiro Pisakna Ningthoremba da che do pi ibungo sese sida leire Ningthoremba envelope to sagai duna paper do lokthok pari Savitrina Karigi condition loibungo Ningthoremba haifet noglai Yamna critical situation oreima Hoine adu moigi du kari condition da leire kamaina tawbano haiba 40 lakhs within this week si phawbagi manungda pigadaba kangloi pakan balu si gi leina se tareima si dimaina to jana barabar sagai gadaba karino ne harisibo Report yangan bane haraga sigi demand letter se thanam libane Savitri nungsa sor chaning tan honthei TV do muthattu na macha gi manak ta changsilli kamaina tawsige bungo yamna bu singkhre ne moi saungkhre da piro kadawi pi doino ibungo imung sida thoiba situation mayam siga adu su khandaba yadabani ne chahi kya changne khoini laik tamakpa Ahing tumdaba makai ekhoina honarakkiba singdugi mahaina kitang do orabasu nungai thukna hinglubase makhoi gi maral tombadu ngarine moigi apamba tokdusano aidi piro aina piro harisini chungpi piba honade ekhoina hotnariba tarliba pachasibu moigiro as tosima sigi wase tose ngasina ahanba sunate mamangda so sigumba kayama struggle tawkhrabani haujiti chungpi piba yaroima Ngai ko ne bungo pingkat kinune nayamba haire sida leibusnate napabunga nanga akoi phajara mukta tana kisi Somdana telaibaga Chanuga phone wari sari Chanuna Yambo kakabiduna aigi makha tambado yare haire adu radi aisu laani aisu yambungbu udradi leiba ngamdau mandeda Laistrom Chanu arcade da leiba Nai drama mingse Yambo nang sibo yamna nungsiri sibo karigino aigi sakse khara dum yabane adugine adubudi akhoi yambung ni dana kaino akhoi yambung kaina hardubo ha aisu myam giro kaino yambo aise nangi reserve niko akhoi yambung kaina harakano aigi yambung haro Oh, aigi yambung Haune nusiibana ado Facebook to photo hapakanuko nupa mayamna comment pirakpado mit yamna na haptiba thaina gi wase dum haini ba Noi Lembi ga Ningthoremba ga nuksinabadi loading da leiri ibani gi sumaina si yongna ga nuksinara moiba adune aikoina heleba ko Lembi su masigi manakta phamjilli
Noigi wari kusase, noine nushinaba heli haiba malida. Akoy dadana yam heli ko. Teleibana. Bullet ama thoraga hana dauna nupi koyo hayo madi. Chanu-na. Nawiya, yambung na nang di bullet thoraga ne nupi koyo ye. Lembi na. Dadala haidu kinabani khangidana. Chanu sunok tuda lehawi. Haidok chong na. Lembi na ning thorembada phone tawi. Lembi na. Hello, da. How? Yam nungsiye. Dadana su nangbu yam nungsiye. Ado, akoy chega yambung gana moine hele hariba ibani gi nushinabadagi. Akoy ne hele haiguo. Lembi sunok la i. Dada, nang sa second hand ojarabasu yam nungsiye. Nangbu second hand do hainu da. Miyangi miyang da manjabay wani da. Mi pasen ni kaino. Dada, yam nungsiye ba. Nakana madana nongyin ga sanato ga wari sanari. Nongyin na. Ningtore mado yam na phaba angang ni. Masina phana orasu aidi kaya pampate ne. Nupa masado phai doctor ni. Imung manong lingi haiduna. Nupi cheleruba nupa duda macha nupi se hekta pisili haina kidoini. Akoy ibe mana thabak ama tawjaradi phaba. Adu sunatri. Akoy gidi angang su oimalli. Khangdrada sanathoi. Aidi kaya pampate da. College campus manung dani mayam su irang langnai. Surasna. Lembi, nang di hanta ki Miss Manipur ga taradana naisil ne ha. Boyaina. Noi mama su film kumbani na nang su film kumbak to man kreda. Lembi na. Film bu kumninge na pakum du kumbaya badong na aidi adu gi tis ka kemta khangde. Surasna. Lembi, nang nan nai re kaino. Nasak aire fajare, figure hare nai re. Pura maite nupi de nupi man kre kaino. Chanbina. Yare nangido. Hatpa ma yaure. Last da maite nupi male kaina. Maite nupi gai dine maximum da loina nembani. Surasna. Oh, aina haibadi fazai haiba. Example do. Lembina. As, yare. Noyam ta mara yenara kanu ko. Boyaina. Lembi, nang na thaina tomboy ori ngai matamda akoi ga pundana nupi propose ka tawo mayam do. Lembina. Matamda nungsi ko boya. Haujiti khalluraga as yamna ikaire eda. Amuksu yamna nungsi. Chanbina. As yare he wari ne na. Lembina. Bye, class ang nase. Chanbina. As yaru se ngasidi yam tandro. Lembina. As kaino he hadak na final year sibu kana hona seba se la o bye se la o. Chanbi gi makuto paiduna chingi. Chanbina. As nang sidi ngammi he. Lembi nokto na yang lai. Ngamjarage. Silheimaga ningthorembaga wari sanari. Silheimana. Dada, ibani se thungna do yamandi. Ningthorembana. Oh, haura bramo. Haurokpana ti dada. Ibani kaina doi oradine. Aidi punsigi. Nangondagi. Dadana uruideba mafamda lapna lotkidoini. Yareba Silheima. Tohoideba se jindung inniba. Hang hayu se. Se hayu. Silheimana. Hang. Aduda. Aise nahan lai khurambada aiga dadaga thungna hanbiyo haige tawraga akoida chongno yu thaaga khangkau korok aduda ibani da dikaina hanbiyo na soidana haidokkibe wanida. Nangde aiga yam kaina ningongani. As adugi nateba soidana haikibane. Adune soidana ibani kainaradi. Aidi dadada sunglan laloi. Dadana nungairudaba thaboksu tawroi. Ado laida soidana haikibado. As aidi yamna pakhatli. Sinthangna. Ibemo. Mabungi makol tabaduda Silheima
Mikap tholak-tuna khangbola koifuk hawotli. Tuminna mapido taithok-tuna nokmi mabunggi manakta lepli. Silhaimana, dato, sinthangna, ibema, imadi. Imadi tungkre, hawdokpiruranu, sak-sak-kuwo tato. Ibema, tatonse thenge, ai charoik. Silhaima, mamitta mapi ira chenduna, mabunggi manak changsinduna, mabunggi makhutu paiduna, kapli. Tato, nangbu police ta surrender tawkhroba. Imaga iga yamna wari tato. Sinthangna, ibema. Tato, chaba chadaba, ibunga punna leminakiba punsido. Ay yamna paame tato. Sinthang, machalgi mapite thokpiduna, laibakta nungsina chuppi. Ibema, taton thenge, nongma mulake. Chak khuo tato. Taton thenge, chatlageba, se. Silhaima chakumda prap changduna, pukham amada chak khara haptuna puthorai. Silhaimana, tato, se, chakho, ai ilakeba. Sinthang, mapi sinthaduna, machalda munna yengduna lairi. Silhaimana, tato, kapkano, se, yakatho, ai chak ilake. Haura tato. Sinthang su kaplai. Hawe, yam hawe. Tato, se, chakho. Sinthang, machalda chak ila ano haiduna, makuna ingkit piri. Nakanda lairiba chakriduna phamthaduna kapli, mapido taithokduna. Ibema, taton chatlage. Taton, se, lupa chamanchi puko. Se, puko taton. Machalgi matawdo ubada sinthang su kaplai. Ibema, taton paisado lauraro. Wahai se hairamlaga khongthang yangna mafamdudagi thokki. Somdana nongyinna. Sanathoi, akhoi tombi halakrabra. Halaktri tamo, chanbi hoida changlakani su hairambane. Khangde, chaka chathoklaga irenjana laikraba jala. Madui angangduna chatningasu hairamba yaidana, yamna kusirasi tawine mado. Chanuna, akhoi babasima nawbisida tum chaibini sibu kaigino. Hoi, chaidaba yaribro sibo. Sanathoi tharikta phone tawduna machanupibu lakpra haiduna hangli. Sanathoina, bema, nang sudanin thawrembado aduda amukta taw. Nongyinna, yamna kuchirasi tawdori masiga angangse yengune pung 6 tasalaktorebase. Chanuna, mama, danin thawrembado switch off laye. Nongyinna, akhoi tombisu off laine. Sanathoina, lakte hairi ita thariknadi. Chanuna, mama, akhoi nawbidubu chenkraba jalo. Hospital manungdani mayamsu irang langi, doctor nursing su koichen chenari. Ningthorembana, nanga ngairo ai tinbirage ko. Lembina, yare ai adum chacharage. Karan tawnuko, nungdang sina nathanda kamai handorige. Da, se, phammoba, dathuna lakeba ko. Ningthorembasu prap oti room duda changchinki. Lembina, aibu chendo jaro tawrusibo. Doctor nupa koirubasidiba, khoidokje phajana chawgolida. College ki dress sida mi loina yengnaraebase. Aibu kari nungi hospital se chacharubano. Phone na tawrusisuba battery amta yawdrebase. Ai yumdane chai chaba soiroi ngasidi. Somdana telaibasu Chanuda phone tawrakli. Chanuna, yambu, telaibana, ibani next week sida flight ticket ka asira. Ngai khoda yambu, halaktre mi, switch layi amado. Ha, chengrajalo. Chanu, saurongna na kumlai. Aina somda pakhatli. Yambu, nangna ne adumaya tum karimna dana leiro. Karimna bana timi. Ngasai noi mamana phone tawrakpado, adasu chambina nganna chakre haikibani. Adugi wanimi. Kamaina tawdoino yambu? Kashu tawruse. Aidi chelamdoi maliko, madui angangdo. Chanu peri tawduna hairai.
ꯑꯗꯨ ꯆꯦꯜꯂꯝꯗ꯭ꯔꯗꯤ ꯆꯦꯜꯂꯝꯒꯅꯤ ꯑꯩꯗꯤ ꯆꯦꯜꯂꯝꯗ꯭ꯔꯗꯤ ꯌꯥꯃꯨꯡꯗꯣ ꯇꯥꯏꯅꯗꯣꯏꯅꯤꯀꯣ ꯑꯦ ꯁꯣꯝꯗꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯑꯣꯇꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯑꯦꯄ꯭ꯔꯣꯟꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯨꯝꯖꯤꯜꯂꯨꯕꯅꯤ ꯐꯣꯟꯗꯨꯗ ꯍꯥꯏꯔꯞꯁꯨ ꯌꯦꯡꯂꯤ ꯅꯤꯡꯊꯧꯔꯦꯝꯕꯅ ꯑꯁ ꯁꯨꯏꯁꯣꯞ ꯂꯩꯔꯝꯃꯦꯗꯅ ꯁꯤꯗꯤ ꯂꯦꯝꯕꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯈꯨꯐꯣꯠꯅꯣ ꯑꯁꯨꯛꯌꯥꯝ ꯀꯨꯏꯔꯤꯁꯤꯕꯣ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯍꯥꯏꯔꯞ ꯅꯣꯛꯇꯨꯅ ꯂꯦꯝꯕꯤꯗ ꯌꯦꯡꯂꯤ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯃꯨꯛ ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯗꯥꯝ ꯀꯨꯏꯔꯤꯗꯨꯕꯨ ꯀꯔꯤ ꯈꯨꯄꯣꯠꯅꯣ ꯂꯥꯛꯑꯣꯁꯦ ꯌꯨꯝ ꯊꯤꯜꯂꯝꯂꯒꯦ ꯊꯤꯜꯂꯁꯨ ꯏꯇꯥ ꯌꯥꯎꯔꯒ ꯊꯤꯟꯒꯗꯕꯅꯤ ꯑꯩ ꯌꯨꯝꯗ ꯍꯟꯕꯗꯣ ꯆꯍꯤ ꯆꯥꯔꯅꯤ ꯍꯥꯏꯕ ꯏꯇꯥꯗꯣ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯂꯩꯔꯝꯒꯅꯤꯕ ꯁꯦ ꯗꯗꯥ ꯐꯖꯅ ꯍꯥꯏꯔꯝꯒꯦꯕ ꯂꯦꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯅꯤꯡꯊꯧꯔꯦꯝꯕꯗ ꯌꯦꯡꯂꯤ ꯗꯗꯥ ꯕꯕꯥꯅ ꯑꯩ ꯐꯨꯔꯅꯤ ꯍꯥꯏꯕ ꯐꯨꯔꯣꯏꯃꯤ ꯅꯪꯕꯣ ꯃꯤꯅ ꯐꯨꯅꯤ ꯍꯥꯏꯔꯒ ꯗꯗꯥ ꯑꯩ ꯕꯕꯥꯅ ꯐꯨꯔꯅꯤꯃꯤ ꯌꯥꯔꯦꯃꯤ ꯅꯪꯕꯣ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯏꯃꯤ ꯁꯦ ꯀꯞꯀꯅꯨꯁꯦ ꯁꯤꯂꯩꯃꯅ ꯆꯦꯟꯁꯦ ꯍꯥꯏꯕꯗꯤ ꯗꯗꯥ ꯅꯪ ꯌꯥꯔꯝꯅꯤꯅꯦ ꯍꯣ ꯑꯩꯅ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯍꯥꯏꯗ꯭ꯔꯤꯕ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯔꯦꯝꯕꯗꯣ ꯅꯣꯛꯂꯛꯏ ꯑꯣ ꯅꯪꯒꯤꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥꯅ ꯂꯩꯅꯒꯦ ꯑꯕꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯎꯒꯗꯧꯔꯒꯦ ꯗꯗꯥꯗꯤ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯁꯦꯅ ꯌꯨꯝꯒꯤ ꯃꯤ ꯊꯥꯔꯛꯏꯗꯨꯗꯤ ꯅꯪꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯗꯗꯤ ꯅꯣꯏ ꯕꯕꯥꯅ ꯂꯣꯏꯁꯤꯜꯍꯟꯒꯦ ꯍꯥꯏꯔꯛꯄꯅꯤ ꯑꯕꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯎꯒꯗꯧꯔꯒꯦ ꯐꯔꯦ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯗꯗꯥ ꯅꯪ ꯈꯪꯉꯦꯕ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯕꯦ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯌꯥꯔꯦ ꯀꯧꯕꯤꯔꯛꯀꯅꯨ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯌꯧꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯆꯤꯟꯕꯗꯨꯗ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯃꯉꯛ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯁ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯄꯦꯔꯤ ꯄꯦꯔꯤꯁꯨ ꯇꯧꯏ ꯃꯈꯣꯡꯗꯣ ꯍꯥꯊꯨ ꯊꯥꯡꯗꯨꯅ ꯑꯣꯇꯣ ꯄꯥꯔꯀꯤꯡ ꯇꯝꯅ ꯂꯥꯛꯂꯤ ꯂꯦꯝꯕꯤꯅ ꯑꯁ ꯑꯣꯇꯣꯁꯤꯁꯨꯕ ꯂꯥꯛꯇꯦꯅꯦ ꯈꯣꯏꯗꯧꯁꯦ ꯐꯖꯅ ꯁꯥꯎꯅꯤꯡꯗꯣꯔꯤꯗ ꯍꯣꯏꯃ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦꯃꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯁ ꯑꯩ ꯀꯤꯗꯕ ꯁꯥꯒꯦꯗ ꯁꯤꯗꯤꯕ ꯑꯩ ꯀꯤꯗꯕ ꯁꯥꯒꯦ ꯑꯣꯇꯣꯁꯤꯕꯨ ꯂꯣꯏꯅ ꯄꯠꯂꯖꯥꯔꯣ ꯑꯁ ꯅꯨꯄꯥꯅꯤꯅ ꯃꯥꯏꯖꯥꯎꯕ ꯉꯥꯛꯇ ꯂꯥꯛꯏꯁꯤꯁꯨ ꯍꯣꯏꯃ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯁ ꯐꯣꯟꯁꯤꯁꯨꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯥꯈ꯭ꯔꯦꯕꯁꯦ ꯂꯦꯝꯕꯤ ꯃꯁꯥꯗꯣ ꯑꯃꯨꯛꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯉꯛꯇꯣ ꯆꯞꯊꯗꯨꯅ ꯌꯦꯡꯂꯤ ꯑꯁ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤꯔꯅꯦ ꯑꯩꯕꯣ ꯍꯜꯂꯣꯏꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯅꯨꯄꯤ ꯑꯃꯁꯨ ꯇꯞꯄꯤꯡ ꯂꯥꯛꯄꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯁꯤꯂꯩꯃꯅ ꯑꯣꯇꯣ ꯉꯥꯏꯔꯤꯔꯣ ꯂꯦꯝꯕꯤꯅ ꯆꯦꯁꯦ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯁꯤꯂꯩꯃꯁꯨ ꯍꯥꯏꯔꯞ ꯅꯣꯛꯇꯨꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯎꯔꯝꯂꯅꯤꯌꯦ ꯂꯦꯝꯕꯤꯅ ꯆꯦ ꯑꯣꯇꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯁꯤꯂꯩꯃꯅ ꯈꯪꯗꯦꯅꯦ ꯄꯨꯡꯁꯤꯁꯨ 10 ꯇꯥꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯩꯁꯨ ꯉꯁꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯑꯩꯅ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯦꯝꯕꯤꯅ ꯆꯦ ꯐꯣꯟꯒ ꯌꯥꯎꯕ꯭ꯔꯣ ꯑꯝꯇ ꯇꯧꯖꯒꯦꯕ ꯌꯨꯝꯗ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯤꯡꯊꯧꯔꯦꯝꯕꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯂꯦꯝꯕꯤꯁꯨ ꯎꯔꯛꯏ ꯂꯦꯝꯕꯤꯅ ꯗꯗꯥ ꯑꯁ ꯇꯥꯒꯤꯗ꯭ꯔꯦꯅꯦ ꯑꯁꯤꯁꯨ ꯁꯤꯂꯩꯃꯅ ꯑꯣꯇꯣ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯍꯥꯏꯗꯤ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯕ ꯂꯦꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯀꯞꯂꯛꯏ ꯏꯆꯦ ꯑꯩ ꯁꯤꯅꯤꯡꯉꯦꯗ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯑꯩꯕꯣ ꯃꯥꯁꯨ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯣꯇꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯄꯦꯁꯦꯟ ꯑꯃ ꯂꯩꯈ꯭ꯔꯦꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯃꯥ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯤꯅꯦ ꯁꯤꯂꯩꯃ ꯍꯥꯏꯔꯞ ꯅꯣꯛꯂꯛꯏ ꯁꯥꯔ ꯅꯤꯡꯊꯧꯔꯦꯝꯕꯗꯣ ꯉꯁꯥꯏ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯁꯨ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯅꯤ ꯏꯆꯦꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯏꯆꯦ ꯁꯥꯔꯗꯣ ꯅꯪ ꯊꯤꯔꯛꯄꯁꯨ ꯌꯥꯏꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯉꯥꯏꯔꯁꯤ ꯃꯥꯗꯤ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯍꯧꯕꯅꯦ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯗ ꯏꯆꯦ
ꯐꯔꯦꯁꯦ 이반이당 스와이시데 레이브스 농아이테 호스피탈다 ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯐꯣꯟꯁꯨ ꯀꯅꯥꯅꯣꯝꯗꯒꯤ ꯂꯧꯔꯒ ꯇꯧꯔꯁꯦ 이제 두다세 마기 파스타 ꯊꯦꯡꯅꯔꯛꯈꯤꯕ 스트러글 ꯃꯌꯥꯝꯗꯨꯅ ꯑꯩꯁꯨ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯤꯁꯦ Silheibi masada swai lawi ipa pakhatli ha adugi oramoida asumna mabanisu wari sana lakli tunglomdagi gari amana horon kana khonglokpagi makolna pumnin nilli hairap maning onthoktuna yenglubani nupadu gari degi kumtharaktuna yamna saungna lembibu makhut paiduna chingli ningthoremana gari kakhalo abne Lembina Dada Lam yamna hendori nang aina somda nang bu thibada mihunga jamata yaudre sida muk lairamgadra laini nangna gyana su amna tadri se kaigino nungdang sida nangna khali se kaino phatta nungda thodi victim se kana no oidu she nang se nupi ne Dada numidang na habde aisu khangi numidang gi pung tara se bhawbada aibu yumda thimbi ge hariba dada di kaigino aina sauri se yamna lalabo abe noi baba na ibani chenba luhungbodo nang angang oimalina pamdri haibane nangbo nupi chenba bu mama mapa da hangadro karamba mama mapa na macha bu chenba chumu pamdoino baba na yadre na ibani sudum kainer sairo nupi chenba bu ima ipa ge ayaba ngai lerdi tokpa taba chelamdai da su baba da mu hanglei khidro Lembi ningthorembada saushinei ningthorembana abe saurabo sauraga kaidoroge sauraju nushibado ningthoremba sunoglai as yarese chalase lao kadaidanu ekhoida lao Lembi nomi tawduna ningthoremba bu yengjai Nakanda nupi amaga leminari habidusu hairap ningsinglai Lembina Da iche su thinbiramse da hoigi staff ne iche ga ngosagi ngaiminai ne Silheibi marai tatli tawduna mamito koyeng yengli aidi yarani Lembina yadi che hospital haire chegi duty su loire chedi phone chu paide hai sida chedang le hoba yaro Nuaiteba che thilamageba lo se kakhalo che Silheibi tungmang yengduna matung onthoklaga hairap mamito mapi te thokli adubu sintharakanu yadraba mitlu pirang masu lepa leitena sintharakli Dada nangi anoba punsi ama ngasidegi hawroko nungai yaifabatu oyo ngasi aina sinthariba mitlugi pirang sidi Dadagi nathakta tadabu oyoko Ningthorembasu ngasai makai tingthokna saugibadu wa kaya ngangkidre ningthorembana thilamlage Lembina che laomi asumna ningthorembana gari thauduna Silheibiga Lembigana maningda tongduna lakli Silheibi side class to chingthaduna milu piranga iroinana momo nokchari Ngaurabi maithongdugi kutak tawba khajaiduna nokmi tawduna ningthorembagi mamangda lepli Silheibina Dada ngasi se ibani chelini ko as aidi pakhatpana seireda ngasi di nangse yamna nungsiye Silheibi o nahangai di nusidabra ngasi danglo nahangai shu nusida ada ngasi na khara hena nungsibado Dada ibani se kaina aroi ko kaina bagi wadi so kai kaina aroi nangna ai hundo omba natana yes nushide cho hundo omba kaina adugiro natung ilaise ningthorembana Silheibigi khajai ani do kanna paishinduna sikli Silheibina ayo snai dada Lembina Silheibigi lengjumda paiduna numlai Silheibi gyan khanglaklai how Lembina kadorogi che kapobo Silheibi mapido hairap taithoktuna noglai
Kapteda, mitsi yamna nungaitaba, nahandagi infection gumba thokpa haitare, upul marakta chatlubagi. Oh, aidi che kapo boining lure. Ado che di kaiti khangnarige. Silheima mamangda gari thoriba ningthorembada hairap yengi amuksu lembida yengduna chimban thongda momon nokjari. Aidi kanamta khangnadeda. Aina khwaidigi nungsijaba mado kaina hanbiyo haina isoda khoramure. Adugi ora male isona pinabirise. Lembi ingak-ngakna. Chedi karigi damaina khoramliba. Silheima mapido taithokduna hairap noglai. Adubura numito ise Silhaigi duk tharubane. Ada aigi ibungduna khangkau korakpaduda soidana hek haidouraba. Aina su kuina mabu ningjarakpadi isor mana ubidre. Soidana haidokiba wahaidudi isor mana su thokjanbire. Iche kapkanuse nungaiti kapkanuba iche. Silheima mapi taithokduna amuksu noglai. Nangse yamna nungsiye yamna su chamme. Sir, akoigi madam oidoise luna tawbiyuko. Ningthorembasu pakum amata pide hairap mangak nomai. Lembina. Iche, noi yumse kadaidagino. Gari dagine makha lekai. Oh, dada, gari dagine ye. Gari rom doina thobiro. Che, ado chehoi lekaidagi Silheima kauba amaga khangbra. Silheima wahang aduna masado swai laukiba khangaude. Ha, aidi khangdiye. Ado chegi mingdi kai kauge. Silheima ningthorembada hairap yenglui. Ningthorembanasu hana yengduna lerambaduda michanarui. Mideng adugi artha khangladuna. Silheimana thoibisana kawe. Gari do asumna thokduna lakpana golai mapa amada laisilli. Silheimana, Sir, yarani asida khambiragera. Lembina, yaurobo che? Yaure. Asigi thongalse aikoigini. Ningthorembasu mapi ira chena tofom khangde. Silheimada amuk yeng, Lembida amuk yeng wadingangdana tumina phamli. Silheimana, Sir, mapi ira chenduna ningthorembasu khumlai. Akoi madam oidoise yamna phajaye. Nungaina panbo oyuko sir. Invite tawbiro. Ningthoremba tumina mapido taithokli wadingangde mangakto nomlai. Chimban thongda phana momon nokjarabasu mitlugi pirang madi thingba ngamdana chintharakli. Silheimana, Sir, leijahorage ko. Lembina, hoi chiche, lehoroko. Ningthorembana chatkiba maikeido yengduna khonjen thokna kapli Silheima. Dada, nungaina paluko. Chahi kaya changna nang aina sagatminakiba asasingduna kaikhrabasu. Pumnamak wathok chawbe aigi punsinani. Chahi kaya dadabu ngaijarakpa. Thamoi singna nangi saktamdabu latjabagi. Punsigini khanduna dadabu nungsijagibadi. Aigi nungsibadi. Mamal piduna ibungnu yonthok piramle. Aigi nungsibadi mamal nairamle. Dada, nang tabu lining oiduna. Thamoi singna nungsijabadi isor mana ubidre. Dadaga kaina hanbiyona. Soidana amuraktang haidokkiba wahaidudi isor mana ubire. Aina nungsibadi dada nangtane. Dada nangtane. Dadana nungaina harau momon nokna lenkiba punsida ujaraga. Matam amagi nang aigi panthungne khanduna yengjagi ko dada. Matang asida tabiriba khwai pumnamakpu amuka hana khuramjari. Makha taba saruk hayeng punna taminarasi.